Naha oiriba mahiroi singna amata oina thabak tongminaraba matamda state asi hena khumang chawsinba ngamgani haina Education Minister Dr. T.H. Radheshyamna phongdokre. Indo-Myanmar border gi gate sing pungja kharagi orabasu hangbiduna lalol itik toba yahanbiyo haina Maitai Council Mori gi President oiriba M. Thoiba singna lenga ki pungning chingsilakle. Amasong India the coronavirus ki confirm case lak taret ka lising humpu taret henkre active case na lakani ka lising humpumapan henkre miyoi lising kunma thoi chama kunmapan lagi dabaga loinana miyoi lakmari ka lising humitra taru henkuna lai midagi pagalakre. Ma'am kurum jari adum ningbiri bas impact news ne ai khangin bam thoinu henbi hawjai pungja se phawbugi maroi pau sing miyam da pizari. Naha oiriba mahiroi singna amato oina thabak tongminaraba matamda state asi hena khumang chawsin bangamgani haina Education Minister Dr. T.H. Radheshyamna phongdokre. Wafam asi ngasi Imphal gi GP Women's Scholars numit nini chathagadaba panel discussion ama hogdokpagi thoramda minister asina phongdokhibani. Panel discussion adu Education Department ki meeting makhada Rashtriya Uchchatar Shiksha Abhiyan Rusha Manipur na sponsor tawduna emerging discipline and their prospects and challenges in Manipur Haiba Hiram da pangthokpani. Thoramadu da minister na makhata na phongdokhibada Manipur da hiram kaya da haithoi singkoiraba mahiroi kaya amalai. Adubu amatoina punsillaga thabak tongminabagi hainabi amadi chatnabi watpana mana pangthokning liba thabak adudagi hena pangthokpa ngamde. Maramaduna mahiroi sing asi collaborate tawraga thabak tongminabagi kanaba adu khanghanba mathau tai haikhe. Loinana state asigi education asi matam gachuna bamong da pinanaba matam gi matungina upgrade tawbasu mathau tai haina phongdokhe. Oza amadi mahiroi kaya na sarukya kiba panel discussion adugi ngasi ahobu numitta technical experts singna innovation, creativity, problem solving amadi present employability crisis ki matangda wangangkhi. Knowledge and skill people say, see lifetime education, how we give it by collaborating. Collaboration I say the Manipur. Say we are born as a social animal. Team collaborate we pull them policy principal adjusting the head of department union that collaborative activity is lacking in Manipur. Otherwise, if I say they are very talented, our young minds, we need to culture them how to work in a collaborative manner. Indo-Myanmar border gi gate sing pung sing kharagi orabasu hangbiduna lalolitik toba yahanbiyo haina Maitai Council Mori gi President oiriba M. Thoiba singna lenga ki pungning chingsilakli. More the impact news kaunabada thoibana COVID-19 ngakthoknaba haiduna border thingzin kibadagi more gi miyam supham nompham leraktabadagi kham thengna wanare. Border thingle harabasu Myanmar gi pochai kaya more da mamal hingatna yolabasu miyamnu upai leitabna tanglabasu tangna leinari. Nakalamaromda border thingna Myanmar dagi drug pusilakpa amadi more romdagi Myanmar da Indiana saba hida kaya lona pusinabadi phari Maramaduna lalolitik tawraga hingliba mafam adugi miyamgi awaba kongnanaba lengakna border gate sing pungsing kharagi oirabasu hangtokpiyo hairakli. Sana thana bafulam kharadi aikoi Manipur gi tampakdagi pusilaga more praja sing adumuk chanari adabu border sing tawraga Myanmar romdagi lakleba polam singje phangdre amadi miyoi sing sangdre haragati masi tampaklomdagi polam che adumuk charaga legadabuni adabu hariba polam singje loina mafangi Laipak ani sigi hana lairamba lalolitik amadi nungsi chanana mari chetna lairambado madu yengbiraga pungsing kharagi oina hangdokpiraga changtong changchin amadi arei leita thidok thijin tawnan bisina atuki matik hena phagadra haibagi wakhallon to ai thamjabani border sin tawringa da drug phaba isi moreda achow factory ma lairabra ise praja singi wahangni July amadagi chatnaba haurakliba unlock 2 gi sarugama oina thangal kaitel pauna kaitel amadi dharmasala da leiba dukan sing nungthil pung ani faubadang thong hangbagi ayaba piriba si matam kharagi sangtokpiyo haina dukan famliba sing amadi pot leiba lakpa singna lenga ki pungning chingsilakli Hiramis gi matang danga se impact news na hairiba mafam sing asada dukan famliba amadi pot leiba lakpa miyoy singa unabada makhoina hai
July amadagi nongna chanaba horakliba unlock 2 asida ayuki pung mangadagi numidang waram pung 3 fawba curfew komthokle hairabasu thangal kaithel pauna kaithel amadi dharmasala da leba dukan singdi lenga ki atopo order amana maram oiraga chayolamagi numit khaidoktuna nungthil pung ani fawba thong hangbagi ayaba piri asumna atenba matam khara piba asina pot leiba lakpa singnasu nang hauraroi matagumna dukan singda laknaba social distancing ngaktaba amadi lambi ayambasu traffic jam thoktuna miyamgi chathok chasinda chauna khudong chadaba sing mayoknari maramasina hiramasida lengaki mari lenaba singna mityeng changduna dukan hangbagi matam asi yamdrabada nungthil pung mari fawbadi sangthokpiyo haiki da customer da koi nangoidran chena bada akoida su yang waba gandara su potpi na bkhona bada mo hinna bkhona ba society district ba mayam sina pakhna ba kai bai taw se sina problem am goi ba anap pasing budi am paba ko ala padigi la pasing dadi am problem oi brana khalle ai wakalon da ko tang sangdok bibuna phayen khalle adu leiba ki ana bagi si khan baduna amani pung ani ba khidi yam tienman barai na khalli tuna pung ahu mari sai bak sangdok pana no ngai ga jang khalle akoi da pi se hafta am da nom khatani pi se adu pung ani baktang aduna matam je khitang tienman bra di khalle adu lai irang jin jo khoina yam kana ju comment pi ju ngamjadre pung ni pan de ani matung da di ko khoi pot thaba khotba da yam wa bani पहले का जो टाइम पहले 6 बजे का टाइम है ना वो टाइम होना चाहिए अभी तो 8 बजे खोलता है 2 बजे बंद कर देता है कोई अथा पदगी लापनी सुम पोट लेब खोप नंगौदब जावे कस्टमर सिंह पुलप पुलप थमजलप अखोन मोद हाइजे डिस्टेंस 1 मीटर लेपीओ हाइजे मोना कस्टमर सिंह ज्ञान तादब हागदरा कई हागद हेक्ट नंगरोय मतगुम हागद पोट लौबसे हेक्ट क्रिक इना हेक्ट थमजले पुनबरी बा तोरगदी खर नुगायबनी Nakalamram Imphal City Manungbu Yengsinda Choba Thodang Loriba City Police Station ge OC M Sudhir Kumar na hiramasigi matangda Impact News ko nabada mahak na hai hawjig lengang na piriba dukan hangbagi matam asi thoidokna ten badinate lengang na piriba matam asida miyam na wakhal taragadi ningthina sizinaduna pot leirabadi social distance ngaktabagi issue su leiroi traffic jam su thokloi adubu miyam na wakhal taba watpana police na hek senaba watpada chatna kanglon sing asi hekta thugai maramasina miyam na police ki mathau asi asuki matik yami haibasi khanbiduna hek yariba makhaidi isana cheksil thorang lokhatpiyo haiki mayam corona si karino abje uji khara dum bhab tanarban khalle na kamaina ma sandoi kamai longoi gaise awareness mayam am su tawre tv khangde government machinery mayam awareness mayam am tawbani na baza mayam su baza hek yoraga ai observation da osi moina kawbonara natraga pot lebagi wakhandu da manana maduna hemani da kawribra social distancing je adum chindi chille pikna bani na congested oiba jaga ni na ai praja da blame to budin te ko chalaga nungti gi adum khoi lawi adegi thadu iba sibai sing kai sing sum pung nipan duma lepaga antraga dukan adum to bole bang ngam na tamni na adegi dukan among gi sifai amam thamba ba ju kitang di madu awaba bani khoi gi mamdi si kathing ata nate police sing je di makhal makhal loina mak ta involve to ni police sajri police yok do ba yada bolete Mapalamdagi halakpa miyoy sing amadi COVID-19 na narubadagi phagalakpa miyoy sing da miyam na tongan ba mityeng ama yengbagi chatnabi ama leiriba si thadokpiyo haina Khurai constituency gi MLA L Susindro na appeal tawrakli wafamasi ipau tengbang loop Manipur na sinduna Khurai Kongpal Chingangbam leikai da leibai ima nongwang leimagi sanglen da pangthokiba loop asigi ahumlak subamapo kumon gi thoramda haikibani MLA Susindro na makhatana haikibada Manipur da COVID-19 gi laina asi ngasidi jiribam da local transmission gi tangkak ama yorakpa asi aikhoi kharadi checksin ba mathoktai loinana Manipur gi tongan ba mapham sing da hangliba quarantine center sing da su hek yariba makhai di mi masing yamna thamdana ba honasi loinana asigumba tangkak asida kanagumba kharana laina asina narurba miyoy sing amadi mapalamdagi halakpa miyoy sing da aranba mityeng yengbagi thawong ama chathaba asisu makhatana tawbigano haiki ngasigi thoramadagi manung channa handak haidokhiba HSLC exam 2020 da maitai meye thangta amadi Jagoi isegi subject sing the subject topper oirakraba mahiroi singbu achamba khudol piduna ikai khumnaba utki Khurai ke nada quarantine center machine pungi matat lai base akoi maximum yama boda ni kuntra da yena len de quarantine center anda building je capacity 500 original 600 original tata 100 original
लोरगसु अखोई मैक्सिमम 30 दगी हेना अमत अखोई क्वारंटाइन सेंटर दा थमदे करी कानब पीबनो क्वारंटाइन सेंटर दा हाय कांदा मी मसिंग यामना थमगदी अमा पलकपो मतमदा माजे कंटेनमेंट जोन अन लाउथोरकांदा मी चाम लेबो मतमदा चाम दसु लोइनमु अनादर 14 days अमा क्वारंटाइन तौदबि यादे अदु इदिना साइ पइबदो मदुइ मथता अवाब तारिबसे अनादर मी 10 मरी दुने COVID-19 lamthengnaриba frontline workers singna sijinnanaba personal protection equipment PPE chama moirang kendra progressive front ki makedagi DC Bisnupur Nita Arambam da khutsinakre PPE kit sing khutsinabagi thoram aduda DC Nita Arambam na lanai loop singna asigumba laina laichat asi thengnanaba achoba thodang lorakpa asida thagatpa phongdokibaga loinana frontline workers singbu pungning thogat pinanaba appeal tawki Thoramadu front asigi members singna sarukyaki. Lilong Hauraibi College ki A block ngasi college asigi mahiri singna solon sinkre. College asigi A block solon sin kibaga iroinana ngasi college asida pangtho kiba paumi singa unaba amada college asigi students union ki finance secretary MD Saddam Khan hai Lilong Hauraibi College asi khwaidiki hena sotharaba college sama oire college asigi hausi regular principal oiriba Dr. A Surenjit asi khwaidiki hena motpa matik chadaba principal oire college asi sengat saganaba rusa scheme gi makhada lakiba lupa lakh nifumanga gi senfam mafam marang khangkhidre darkar gi matungina sakhiba room taruk ki college building su principal na percentage ke chayet nairingai sangabidre building crack chatle Masigi mathakta chahi asida sakhiba gari set loishindana leiri maramasana college asigi oiriba fibam amasung principal na chathariba thawong sing asigi matangda mari lena balenga ki loishang amasung lengak na chapchaba mityeng changbiu haiba wafam thamlakli College asida laibak thibadi ngasi phoba development amata leitre English staff karamba newspaper da haplaba karamba criteria da asoba thodang sinari bano aranba boxer kaya semjin sajillaga ngamdabi yadi michang khomlaga tawriba thawong asi ngaktabangamde college aside karakpa fan karigumba principal na fan mis use torom lagadi Manipur pajamyam khangna resign tawgadabani rusagi makhada room taruk asi sahi ani suresh habalo jelaklapa ngasi phoba inauguration tawribasi principal ga thikadar ga percentage jana dabagira scandal la chenaba sing amna corruption na harab principal bo logi matungina jairak pibi naba chingsinjari Lilong Hauraibi college asi 1976 da established tawjabani adobu nasi phoba development amata leitri college asigi wall fencing leitaba maramna college asigi property nomagi mangjilakle black topping infrastructure building structure main gate amadi college asi PG thakta upgradation tawbinaba honorable chief minister education minister local MLA amadi mari leinaba department gi pukning chingsinjari State asida leiriba reserve forest area singi oriba phibam gi matangda impact news ki reporter git mitai amasung video journalist namerakpam bisorjitagi pauthamama State asida noma goina reserve forest area mangsalakpagi chang wangkhalakli masida natana reserve forest area da khunta salakpagi patata salakpa sina maram waraga laingak amasung forest department mari lainaba losang singa praja singa muknabagi thodok wathok kaya ngasi phawuda leptna tari asigumba phibam asida muknaba kaya tholokpa asiga mari lainana central forest division gi DF4 RK emergent wafam kaya phongdorokli koi gi revenue department ki record ka forest department ki record ka overlapping area khara koina identify tawje hujiksi koi revenue ga forest ka punjaraga iskumba area boundary se amtang resurvey tawsena ayamba reserve forest valley da leiri basing se sigi boundary sing se survey kanna tawjari machi ngasi maksu koi survey gi process se sathajari si loibaga dum khangani forest area da sigei leiba revenue da sigei leiba aduga ngasai gi line sigi mathaktana Indian Forest Act ki makhada handle tawgodobuni makhana MLR and LR 1960 gi makhada handle tawgodone habado adumaina survey ji kanna sathajari survey ji hek loibaga once and for all for all the time to come koi settlement amadila ani Reserve forest ki area sing asik kannaba gi damakta mari lainaba loisang sing forest department yauna langa ki maikai de pakat payawa akan bachaksin thorang loina thabak tarong kaya pakhale adu ngasi phawda reserve forest ki area da lam tasanba amasung yum tasanba asigi chaynabadi athumok ngasi sumakha tana chathaduna lairi karigumba koina reserve forest area da anuba encroachment mayum ma tasalame adu itadi koi gi Manipur Forest Rule 1971 gi rule number 81 gi matungina koina moida due process of law haidi notice thaba karigi damakta noi taribano paper leibra adegi kari che chang sing lei adu utu lawana karigumba adum che chang ambu yawamdraba eviction gi process da moida numit tare ni gi matam piraga adu gi manung bokta noina sidok se dragadi sarkar gi
डिपार्टमेंट की मी लागांदा सिदोकने तौरगा अदुमाइना सिदोकसे अखोइना पब्लिक ता हाइजनिंगबसे लेबाक की आइन हाइबसे मी अमदना अमो ओइबा यादे अदुना रिजर्व फॉरेस्ट एरिया दा इंडियन फॉरेस्ट एक्ट 1927 से अदुम चनरगा लेरिबनी ngasi mak koina yum sajinba matamda forest ki mi laga takthomdabadi yai tawbudabu reserve forest nen laigaba pot mafam sida yum sajan bibado nong munatraga nong mudi soidana ain gi mating lawjara kanda takthorkane aduna reserve forest nen thamiba city manipur da lairiba citizen punamaki akhoi mayam gi ingkhol ni reserve forest haibse akhoi mayam changdana kanminnaga dawani aduna anouba karigumba reserve forest ta lam lokshan ba khopchen ba tawbige yum sabige haibagi wakhan simadi thadopiro sei ama leirasu ani leirasu soidana nongmadi soidan takthorkani haibachimadi thamjage mapungna reserve forest ke area da pata piriba se kana kana na mataw karam na piribano karamba miyosing na lawbu ngambage haibasimadi hangningai oiba wahang oire ngasi phawuda reserve forest area kanse haiduna karak hana chinda larobasu kanbang amdana lairi asigumba pibam asida laingak amadi mari lainaba loshang sing yauna reserve forest area kannabagi damakta pakhaleba thabak thoram sing ase kadai phawa mai pakadage haibasi punna yengminaba tari khoi gi hujik lairiba pibam je mayamna su khangbire nong kitang chu matam da hek ising chawba nong chu dawa matam intham ta gi khoi gi winter hai tare adu matam duna ising phangdabagi awaba nangi base masi je khoi gi vegetational cover forest cover walak panani khoi gi club sing NGO sing laibiri ba mayam changdana forest department ka adegi khoi district administration police khoi mayam punna honaminar kanda yamna maman yamlaba lan oiriba reserve forest maruina langol reserve forest kumba nongmai sing singkhai sing haingang manipur gi mafam singda khwaidagi hena mi tariba mafam sing sigi akoibagi fibam bu phaliba nungchit pibiriba ising asengba pibiriba asigumba se mayam changdana kanminna si haibado adu ai thamjagi lamdam asida lairiba reserve forest ke area sing asi kannab honabada laingak mari lainaba loshang yauna praja mayamna punna amatu oina gyan taminabagi tangai fadaba lairi matam aduda reserve forest ke area asi mapung phana kanba ngangani state asida lairiba reserve forest ke area sing asi kannabagi damakta mari lainaba loshang yauna makha tana kari kari thabak thoram sing paikhala iloinana praja singna kari response piduna karma makhal gi thabak thoram sing reserve forest area kannabagi damakta paikhala i haibasimadi pungnamakna yengminaba tari impact news ki damak cameraman namarapam bisorjit ke loina na paudam jariba kit mitai Manipur da taret suba pe mapung phana chan halo haina Manipur Government Services Federation amadi Government Service ki tongan balup kaya na changsaliba khongjang ase sogot laduna Manipur State Pensioners Union na wakat mifam sathakre Singjamai chinga makhong Community Hall da chathakiba wakat mifam aduda saruk yakiba Manipur Government Services Federation gi President su oiriba Manipur State Pensioners Union gi President M Rajendra na phongdorakpada lisingani taranipan gi June taranipan da Manipur lengaka Manipur Government Services Federation, Manipur Secretariat Services, amadi Manipur State Pensioners Union ga yanakiba Memorandum of Understanding adu mapung phana chana halu. Taret suba pay commission gi matung inna pipam thokpa award pa 14% direct allowance DA amasung dearness relief DR Manipur government ki employee khuding makta phanghangadabani. Lona na tongan ba post singi pay anomaly gi wafam athuba matamda amuktada amata chithadana semtokadabani haina taksilakli. DA ki matangda kono 17 tamjaribasi 3% ki pibire kona 17 ji yaudagadi yaru hedana tongan ba additional chief secretary te secretary kuna mana basi da moina tam kitang ngai bi ko na ngai badi ya adubu nei film ji da kamai to ngai gani ko ngai bam thokte karigino da 2018 ge june gi tai fan da koina inagi ba agreement mo gi makhawen akoina yanagi ba poto adu ding he na tam su na te ko adu da hagi ba poto di bi hum thui karigi piru dei siki punna mo si ramdra da bi je koi 11 12 ni si koi punna pensioner sing ju samminari bani na koi fully support tauni mayamna awaba ngai ta ba thena bo ne mo ta koi sa yagani Manipur University the new frontiers in science and technology hai bahiram the numit humni chumna sathagadaba international e-conference hokre conference asi university asigi research institute of science and technology na sinduna institute asida hokibani conference asigi ngasi ahobu numita india yauna malim gi lebak singi aphawa university amadi research institute singda professor amadi researcher oina thabak tawriba Manipur risingna tongan ba topic singda paper pathoknari पृथ्वी की मफम क्या लेरिबा मणिपुरी साइंटिस्ट सिंह अफाव साइंटिस्ट सिंह
si networking taraga top Manipuri scientists working at different part of the world engaged to ama researchers sing sina makoi gi research work sing ji present to we have about 60 papers for oral presentation in different fields broadly maritona khaidoi physical science biological science chemical science mathematics and computer statistics Tarasuba Amadi Taramathu Suba IRB Rifleman and Jamadar 2019 Loananabagi recruitment process Atubamatam Dalwishinaba, Chief Minister Amadi Governor the Aiba Cherol Ama, all Manipur PET successful candidates of 10th and 11th Rifleman and Jamadar 2019 Napisan Krehaina Cherol Amada Kanghalakli. Village Nasigi Makataba Pau Miam the Pizari. Coronavirus ki Anoba case listing Kunmari ga Chanipan, Humbudra Mapan How Kibaga Loinana, Pung Kunmari Asida, Chamri, Marfuga Taret Sihankre. India Gyoina Apunba confirmed case Laktaret Kalising Humputaret Kachani Henkre. Ministry of Health and Family Welfare, Government of India Nathadorapa report Kimatungina, Hosifa with the Labor Sige active case, Lak Aniga Lising Humpumapanga Chatret Henkre. Laichat Asidagi Mui Lising Kunmathoiga Chama Kunmapana Lakidre, Amadi Mui Lak Mariga Lising, Humbudra Taruka. Chahum Henbana lying with the gift Fagalakre. Nakalamarumda Malim Gyoina, Mui Koti, Amaga, Lak Konmathoiga Lissing, Marfudra, Nithoiga, Chatret Henbana, Laichat Asina Sokale, Malim Gyoina Laki the Bamasingna Lak, Mangaga Lissing, Yankai Nithoiga Chamani, Amadi, Lak Humbudraga, Lissing, Marfudraga, Chani Henbana, lying with the gift Fagalaktuna discharge Tokre. US and Laichat Asana Quaidaki Sokala Balebag Oidi, Brazil, Amadi, Indiana, Anisuba, Amadi, Ahum Suba the lady. Awang Nupoglam Dam Gyoinasu, coronavirus na Naba Migi Masing Tapna Tapna Henkalaklabasulena Laichat Asidagi, recover Tobagi Changsu Dongmonomagi Henkalakli. Asamda COVID-19 positive Oiba Mioi Ani Nona Si Kibaga Luinana, state Adu the Lena Laichat Asana Sihan Kiba Migi Masing Kunithoi Sukre. Miyoi Chatro Marfudra Taruk Nauno COVID-19 positive Oirakibaga Luinana state at the coronavirus positive Oibamigi Masing Punna Lissing Tara Mariga Tupna Kuntrani Toyokre. Lena Laichat Asidagi Hausifa the state Asigi Oina Miyoi Lissing Nipanga Chatret Kun Taruk Pagatkre state at the coronavirus ki active case Lissing Mangaga Chani Marfu Mathoini Haina State Health Minister Himanta Biswa Sarmana Hairi. Tripura the COVID-19 Anaba Migi Masing Punna Lissing Amaga Chatret Kamari Yore, Laina Asigi active case na Chamri ni Haina, Chief Minister Biplab Kumar Deb na Hairi. Nagaland the Mui Tarahumdoi, now na COVID-19 ki positive Oikibaga state Asida coronavirus ki Apunba case, Chatruk Yankai Taret Yokre. Laina Laichat Asida Gimioi, Chahum Gamari recover Tokre, active case na Chahum Yankai Humdoini, Haina. Health and Family Welfare, Nagaland Government Ki Minister S. Panganyu form na hairi. Arunachal Pradesh to COVID-19 ki nauna case Taramathoi lakre. State at the coronavirus ke punba case Chani Marfu Taret yokre. Laina Laichat Asidagi Miyoi Chamaga Mapan Pagat Kre, Amadi active case na Chamaga Humudra Taruk ni Haina Chief Minister Pema Khandu na hairi. Mizoram da nauna COVID-19 na Nabami gi Masing na Punna Chaniga Ama ni aduga coronavirus ki active case na Yankai Nipan aduga recover Tokiba Migi Masing na Chama Nifu Humdoini Haina State Health Minister Dr. R. Lalthang Liana na Hairi. Sikkim dasu nauna COVID-19 ki case Taruk Lakibaga Loinana State at the COVID-19 na Naba Migi Masing Punna Chama Kuntra Humdo Yokre. Laina Laichat Asidagi Fagat Kiba Migi Masing na Humbudra Mathoi Shukre aduga Laina Asigi active case na Nipumapan ni Haina Director General DZ cum Secretary Health Dr. Pemati Bhutia na Hairi. Meghalaya da nauna Miyoi Mari COVID-19 positive oikre state at the coronavirus positive oiba Migi Masing Punna Chamaga Ani yokre. Laina Laichat Asitagi Miyoi Yankai na recover tokre amadi Laina Asigi active case na Yankai ni Haina Chief Minister Conrad K. Sangma na Hairi. Leba asigi oina coronavirus Laina Laichat Bhagat Kiba Migi Masing Lak Mariga Humbudra Taruka Chahum Humbudra Nipan Sukibaga Loinana recovery rate Chada Humpuni Thoi Dasmik Sino Nipan Yore Haina Central Government na Hairi.
ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 19,998 ꯐꯒꯠꯈꯤ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ ICMR ꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯁꯦꯝꯄꯜ 2,68,38 ꯇꯦꯁꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ICMR na ngasi faubada lebak asida puna COVID-19 gi sample crore ama 8,9,000 ga Janipan kuntrani thoi test tokre ICMR na lebak asigi oina COVID-19 gi sample sing test taunana bagi laboratory gi masing nongmonoma gi hengkat hanana bhonari loinana government amadi private laboratory sing ningthina yengsunduna approval pi gi thabaksu leptana chathari hauze faubada lebak asigi oina government laboratory Janipan ga manga amadi private laboratory chahum kuntaret punna laboratory listing amaga chama kuntrani thoi Indian Council of Medical Research ICMR na approval piduna COVID-19 ge sample sing test tobagi thabak chathari IIT Alumni Council amadi CSIR Institute of Genomics and Integrative Biology CSIR IZIB anina COVID-19 gi matang da punna research tauminanaba amadi patient singi data analysis taunanaba MOU ama khudiyek pinakre loinana hairiba council asana malim gi oina khwaidigi chawba molecular diagnostic lab mega lab Mumbai su lingnanaba thorang tauri ngarang thokiba statement amagi matungina council asana India gi World's National Sports Club ta hangliba COVID care facility da admit tawrakhiba patient listing nipan ga chamanga henbagi imaging data su khutsinakre hari IIT Alumni Council gi President Ravi Sharma na fongdoropagi matungina partnership asana world leading testing amadi treatment ecosystem da natana global data leadership su establish tobangam lagani haiki Panbayabadi IIT Alumni Council asi Indian Institutes of Technology kunhumdoi amadi partnering technical institutes of excellence ki alumni student amasung faculty singi apunba amadi khwaidagi chair body amani hariba council asi social importance ki oina project sing puthoknabagi pandamda mamang chahida sepkibani Disa Kakchingi Interclub District Player Transfer Togadaba Amadi Loan Oina Longning Sanaroi Singi Tabak Thoram Sing Toba Yaragani. Jalibachahi Asigi Jurai Kunmathoi Degi Kontramathoi Fauba Ayupung Taramathoi Degi. Nungtilgi Pung Ahum Fauba District Sports Association Kakchingi Office Tapang Tokadaba Tabak Thoram Asida District Asigi Transfer Natraga Loan Gidamak Lakba Sanaroi Singna Sel Oina Lupa Lising Aniga Chamga Natraga Bank Draft check sing purakpa amadi masa masagi passport photo ani ga loinana makhoi na leramba club sing dagi no objection certificate sanaroi amadi club ani gi yana warol yawba che chang sing puraga lakadabani thabak thoram asigi damak lakpa sanaroi pumna magna face masks amadi social distance ki niyom sing ngakna chatkadabani All India Football Federation na FIFA Under 17 Women's World Cup kidamak Manipur gi sanaroi taret makataba training camp ta saruk yana na bakaurakre coronavirus pandemic ki laichit na maram oraga ahan batangka ki oina pangthokiba training camp adu makha chathaba yadana chahi asigi March 23 da loishin kraba matung AIFF na India gi team semna na bachatliba tha asigi kundagi August 13 fawba chathagada training camp adu da saruk yarana ba Hemam Silki, Serto Lindacom, Tokcho Martina, Babina Laishram, Naurem Priyanka, Fanjobam Ranibala, Amadi Thaunauzam, Kritina Bo, Amuhana Kaurakre. Thasigi Taranipan Goa the Hek Tunglabuga Manipur Sanaroi Singh Asana Goa gi airport ta India gi team manager Rudvis Joshi da report taurabamatung pungni funipan gi manung da Goa da Hauzik Malem Asina Kinaraba Laichet Asigi Matang da Thamliba Chana Kanglon asigi matung ina Indian Council of Medical Research na sakkanglaba laichat asigi test tofam amada test tawgadori Cricket Australia na makhoi gi oiba domestic cricket tournament singda Dukes ball gi mahut Kukabra ball oina sizinaragani England na saba Dukes ball ase spin bowler dagi pace bowler singna hena khudong
चाब फंगबा मरमना ऑस्ट्रेलिया ना मखोई की ओइबा वर्ल्ड क्लास स्पिन बॉलर सिंह पुथोंगनबा पांदम अमगा लोइनना कुकाबुरा बॉल असे सिजरनबा वारेबा सिलौखी एशिया लेबाक सिंह लेरिबा क्रिकेट टीम सिंगना पेस्टगी हेना स्पिन बॉलर सिंगना अटैक तौबना मरम ओइरगा मखोई की बैट्समैन सिंगना स्पिनर सिंह मायोंगनबदा अवाबा कया थेंगनारी चलिबा चाही असेदगी हौना मखोइना साजबा कुकाबुरा बॉल असे ऑस्ट्रेलिया की ओइबा मखल खुदिंगमकी क्रिकेट टूर्नामेंट सिंगदा सानहनबा अमदी अहेनबा स्पिनर कया पुथोंगनबगी आसानबा मित्येंग अमगी मखादा क्रिकेट ऑस्ट्रेलिया की मिफम अमना वारेबा सि लौखिबनी अरब बुलेटिन असगी हेडलाइंस समूहना म्याम थमजरी नहा ओइरिबा महैरोय सिंगना अमतो ओइना थबक तौमिनरबा मतमदा स्टेट असी हेना खुमांग चौसिनबा ngamgani हाइना एजुकेशन मिनिस्टर डॉक्टर टी हेस राधेश यामना फोंदोखरे इंडो म्यांमार बॉर्डर की गेट सिंह पुंजा खरगी ओरबसु हांगबीदुना ललोलेटिक तौबा याहनबियो हाइना मैते काउंसिल मोरे की प्रेसिडेंट ओइरिबा एम थोइबा सिंगना लेंगा की पुंगनिंग थुसलखि इंडिया कोरोना वायरस की कन्फर्म केस लाख तरेट के लिसिंग हुम्फु तरेट हेनक्रे एक्टिव केस ने लाखनी के लिसिंग हुम्फु मापन हेनक्रे मियोई लिसिंग कुनमाथोई का चाम कुनमापन लेखिदबग लोइना मियोई लाख मरी के लिसिंग हुमुद्रा तरु हेनबना लाइन बदगी खबलखरे